1,500 yen lupa listing ama haitare ko adumaina pi ticket amo da manung se ke lege to yeng be manung se yam chawe nga jiba makhan puna makhan listing mai lei mo phamme ado varieties na chawnga gum haitare ko ado sannaga ke lege no to ge do ai mayam chake aduga so se na ta ne sang edo yamna aina matek haitare ko mayam da yam matam yam sangan da bida yam ke mayam chake sang yeng aduga sile lei nga sing se moi gi maming adigi ke no sing do tha thang sing nga khan ahum jini lei sing manung se koi ke tare samudra gi wave koi thak ke to bu adu gi yai bagi makhon jina ko wa ngang da sound yam kana hau do man de adu mayam ai ke to jara ke adum ke tare nga gi maming adu gi lai ri nga sing se koi gi makhan akoi na udri nga mayam am lei ko mayam singa se ये मैं हम देंगे जाके मसक से सिंगा जो मकोक तो क्या थैंक यू लो माले वाओ जेन ऑक्टोपस ने North Pacific Gen Brothers. Let's go! Wow! Aquarium manungda akhoi gi restaurant am hang e sige restaurant je pung keno phaw mari makhai bo na koi sum lunch keno sida dum chaw se ai tare atop is kai kai pang ma'am lunch chaw lorga aquarium manung se kai lege do ai ma'am no yan jake itadakimasu 日本はペンギン大国とも呼ばれ、約1800羽のフンボルトペンギンが飼育されています。Sing Pacific Coast lay nga makanjing dane nga ngo budi mayam uhi re do nga amu bom ko ujar ke ko squid akan ba squid mayam ubi ramani to ahing bai ujar ke
ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯈꯔ ꯈꯪꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝꯗꯒꯤ ꯃꯆꯥ ꯑꯣꯜꯂꯛꯄ ꯁ꯭ꯇꯦꯖꯁꯤꯡꯗꯣ ꯑꯗꯨꯒꯁꯨ ꯊꯝꯕꯤꯕ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯊꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯐꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨ ꯆꯥꯎꯔꯒꯁꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯒ ꯃꯈꯜ ꯃꯈꯜ ꯊꯝꯕꯁꯦ ꯁꯤꯅ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯆꯥ ꯃꯆꯥ ꯊꯝꯕꯁꯨ ꯌꯥꯎꯋꯦ ꯀꯩꯅꯣꯗ ꯄꯨꯟꯁꯤꯟꯅꯔꯒꯗꯤ ꯉꯥꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯊꯣꯛꯅꯕ ꯀꯩꯅꯣ ꯇꯧꯕ ꯂꯩꯕꯗ ꯃꯆꯤꯟꯖꯥꯛ ꯊꯥꯔꯒ ꯊꯝꯕ ꯌꯥꯕ ꯉꯥꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯈꯥꯏꯗꯣꯛ ꯊꯝꯕꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯉꯥꯁꯦ ꯆꯥꯎꯋꯦ ꯁꯤꯗꯤ ꯁꯤ ꯉꯥꯁꯤ ꯃꯃꯤꯡꯁꯦ ꯇꯥꯔꯄꯣꯟ ꯀꯧꯋꯦ ꯃꯃꯤꯡ ꯇꯥꯔꯄꯣꯟ ꯆꯥꯎꯋꯦ ꯇꯥꯔꯄꯣꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯇꯥꯔꯄꯣꯟ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯀꯧꯋꯦ ꯔꯦꯠ ꯗ꯭ꯔꯝ ꯔꯦꯠ ꯗ꯭ꯔꯝ ꯍꯦꯜꯂꯣ ꯔꯦꯠ ꯗ꯭ꯔꯝ ꯇꯨꯔꯦꯟꯗ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥ ꯃꯈꯜꯁꯤꯡꯅꯦ ꯊꯝꯃꯤꯁꯦ ꯖꯄꯥꯟꯒꯤ ꯂꯣꯡꯒꯦꯁ ꯔꯤꯚꯔ ꯁꯤꯅꯥꯅꯣꯒꯋꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯉꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯁꯤꯡꯗꯨꯅꯦ ꯁꯤꯗ ꯊꯝꯃꯤꯁꯦ ꯁꯤꯗꯤ ꯉꯥꯀꯤꯖꯧ ꯂꯩꯔꯦ ꯉꯥꯀꯤꯖꯧ ꯖꯄꯥꯟꯗꯁꯨ ꯉꯥꯀꯤꯖꯧ ꯐꯪꯉꯤꯀꯣ ꯑꯗꯣ ꯃꯣꯏꯗ ꯉꯥꯀꯤꯖꯧꯁꯦ ꯌꯨꯝꯗ ꯗꯦꯀꯣꯔꯦꯁꯟ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯊꯝꯅꯩ ꯆꯥꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒ ꯇꯧꯔꯒꯅꯤ ꯖꯄꯥꯟꯗ ꯆꯥꯏꯁꯦ ꯍꯥꯎꯔꯅꯤ ꯁꯤꯅꯤ ꯇꯨꯔꯦꯟꯒꯤ ꯉꯥꯁꯤꯡꯁꯦ ꯆꯥꯅꯤꯡꯉꯦ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯑꯍꯥꯎꯕꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯛꯄ ꯄꯥꯠꯇ ꯇꯨꯔꯦꯟꯗꯒꯤ ꯑꯌꯥꯝꯕ ꯆꯥꯔꯛꯄꯅꯤꯅ ꯉꯥꯁꯦ ꯄꯥꯠ ꯇꯨꯔꯦꯟꯒꯤꯅ ꯍꯦꯟꯅ ꯍꯥꯎꯗꯧꯅ ꯈꯜꯂꯦ ꯑꯣ ꯉꯥꯀꯤꯖꯧ ꯂꯩꯌꯦ ꯉꯥꯀꯤꯖꯧ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯇꯥꯎꯅꯕ ꯈꯔ ꯐꯥꯒꯗ꯭ꯔꯥ ꯈꯖꯤꯡ ꯃꯆꯥ ꯀꯩꯅꯣ ꯈꯖꯤꯡꯁꯨ ꯃꯌꯥꯝ ꯂꯩ ꯈꯖꯤꯡ ꯈꯔꯁꯨ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯤ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗ ꯑꯅꯤꯔꯛꯀꯨꯝꯕ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯒ ꯗꯣꯜꯐꯤꯟꯒꯤꯅ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯄꯦꯡꯒ꯭ꯋꯤꯟꯒꯤꯅ ꯑꯅꯤꯔꯛ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯡ ꯃꯤꯅꯠ 10-10ꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯣꯒꯨꯝꯕ ꯎꯠꯄ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯃꯇꯝꯁꯦ ꯄꯨꯡ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕꯤ ꯑꯗꯨꯅ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯃꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯩꯅꯣ ꯇꯧꯕꯤꯕ ꯃꯁꯥꯁꯤꯡ ꯆꯦꯛ ꯇꯧꯕꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯗ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯏ
ริมดาวน้องมือหนึ่งโค้งเลยจะยิงมองไม่มีใครกันเลยบายบาย以上をもちましてイルカショーは終了となります เลยไปยังManung maksud video na hayo tadi maksud ko ka ikan tong sabne video blog sen sabne ado mayam ngasi gite matang sai dulu sinja ke